Image Pauda Ming Tabiriba Sumbu Yumnam Anuradha Devina Kono Krumzari Housing Maroiba Pauda Potok Hena Marankaina Potokuna Mipan Tangana Himbang on the Bohanese Haina Chief Minister and Birena High Cray World Class Cardiology Camp among us a Pantokray Wangu Samdangkong River Lake Irrigation Scheme Mato Tohamina Malongi Singalang Apple Torakle Dunana Sena Atlas Organization Amasung Apsamata Maipa Cray Housing Box and Nabizari. I quite Tabakta Lauk Tidana Tabak Subagi Hinabi Tamduna State as a gating Amasung Tamda Potokliba Mahi Marung Sengi Potok Hena Marankaina Potokuna Nipan Tangdana Himbang and the Bohana say Haina Chief Minister and Biren Singana Pondokray. Ngasi State as the Ladyba Bizepina Lusing Bachungsin Abalengak Asigi Citizen Centric Governance Gate Chahi Mari Mapung Parakpagi Pangtok Patorangi Manungchangna Impal Iski Habdakang Zebunda My own 2021 exhibition Hongdopagi Tharamda Atoiba Mitungland Oina Sadugyara Duna Chief Minister and Birena Wapamasi Pongdokibane Lainga ki Loishang Singh Entrepreneur Singh Local Manufacturer Singh Service Provider Singh Sadugyara Duna Thasigi Tangkuni Toi Phawa Numitarine Chungna Sathagadariba exhibition Asigi Madilangana Chief Minister na Pongdokibada State Asigi Chingamasung Tamgi Tungan Tungama Mapam Singdagi Puturapa Wall Ready Product Singh exhibition My own 2021 as the self-reliant India Nataga Atma Nirvar Bharake Maikaida Jangsinaba Prime Minister Narendra Modi Nathamkiba Vocal for Local to Go Global Gepanda Madupangana Honabane Housing State Asida Lenga Ki Makada Leba Horticulture Agriculture Industry Nursing Dalushang Sing Amade Local Entrepreneur Singla Lamdam Sida Potok Leba Organic Oiba Potok Sing Amadi Kucha Haibiki Polam Sing Leba Kasigi Tongan Tongamba Market Yauna Malengi Kaitan Sing the Yohon Bangamle Potok Sing Nasi Miamna Hemna Pamnarak Pakaluina Potok Leba Potok Sing Adugi Magun Kangna Demand Kasulade Masidanatana Entrepreneur Sing Ayamba Masagi Oiba Income Laktuna Maromdam Hingbangamle Kanagumba Isagi Simpamdi Hairaga Tabak Taunaba Sampam Lateduna Tabak Pangtokpa Ngamdrabadi Madugi Darkaleba Sampam Samtang Pinaba Lengang Thong Launa Hangduna Lay Hainasu Chief Minister na Pongdoki Startup Hongloga Stand up Hongloga the business supporting agenda Tauraka like Manipuri entrepreneurs Mayama individual and the groups Maten Pangalai. Adabuna City China Madugi Panagala reports to be Potoko right, the fishery in the Karina Karama Zagada Karikari Tauri, industry in the Karikari Zagada Karikari Tauri, horticulture in the Karama Zagada Kari Tauri, Adagi Handlum and Handicraft, the Karikari Yona. National level the competition amabra marketing karaiba tabunga me migi demand lairaba laitabra production kaya maireleke high the city detail choya se masiki sida the challenge moina challenge was within the department within the entrepreneurship madugi competition taholla ka madu mapana thada ko yana Ngasidagi thasigi tangkuni thoi phawba numit tarine chupna sathagadaba My Own 2021 exhibition asida Punna Tonga Makhangi store Chaniga Yankairomna Saruaki. Ngasige exhibition Hodopki Tharamda Works Industry and Commerce Minister T.S. Bisozit, CAF and PD Minister T.S. Tabarta, Manipur, Legislative Assembly Deputy Speaker Robindro, LTA Chairman Su Odiba, MLA, L. Suchandro, SIP Secretary, Principal Secretary Yauna, Ade official Sangso Saruaki. Importance of science education in travel and scheduled costs. Populated schools Haiba Hiramda, Department of Science and Technology, Ministry of Science and Technology, Government of India sponsor Makada Center for Rural Empowerment and the Development Organization Sinduna Library and Information Center, Kaksinda Numit
Marine Chupna Satakadaba Awareness Program Gi Ngasi Nini Chanbanumike Thauram Kaksang Assembly Constituency Ge MLA Mayang Lambam Rameshona Athoiba Mitungland Oina Sadugadona Pangthokre Thauramadu Athoiba Mitungland Mahirui Shingna Samza Sazaba Kuchuk Khulai Kaya Utkiba Science Exhibition Koina Satuna Yambagaloina Mahirui Shingbo Puning Thaugaladuna Hai Mahirui Shingna Wakal Loksing Tangsanba Haibasi Yamnamak Maru Oi Adum Oinamak Tansliba Wakaloksing Kaya Adu Tabak Oina Ontokpa Asina Hena Maru Oi Tabakta Ontokpa Ngamdrabadi Education Ge Wantok Laite Haiki Acquiring knowledge is very important, it's good, but most important thing is you should apply the knowledge. There is a saying, education has no meaning without Mayam puno lapir mayam su tagani ngani tadi mayam sari yehoni lahori se tadi hana heart ki problem leba check kisu hin like dengan heart ki problem leba pesu yauri se mayam si man untong yimbir magar nang holu ngati untong yimbir magadi ya menai pui ungya babu ini kal media ki chura tak par record amasung Aizal Health Clinic amasung laikai sidang mateng pangpirba mayam pun busu thagatsa Paliba lenga kasina chingi manung hanjinba amade khungang singbu thong manana chaukat hannabagi pandamda lenga asina Paikalakiba Go to Village Mission Ge Manung Chanang Ase Kundrapang Kendra Ge Akoi Vidalaiba Ahal Oidaba Singda All as Pension Card Yantopage Tharam Ama District Social Welfare Office Impal is Amadi Uyumpok Gram Panchayat Development Committee Ga Punna Khusamnana Sinduna Uyumpok Maning Laikai Community Hall da Pension Card Yantopage Tharam Ama Pangthokre Ngasigi Tharam Aduda Kundrapang Kendra Ge Ahal Oidaba Miyoi Chamanga Humbum Doida Pension Card Sing Yantoki Social Worker Nongthombam Rajendrona Thoibam Mitungland Amade Ningthau Khongjam Tomba Maiteina Thorom Mapu Oiduna Thorom the Pangthoki Ward Development Committee 1 number 9 Thawan Municipal Council Sinduna No Yuris Camp Highway Hiramda Nomage Oiba Mepum Tingna Khangan Bagi Thoramba Amangase Thawan Mayai Leka Community Hall the Pangthokre Bharat Sarkar Amade Manipur Sarkar na Yumge Yaipana Bagi Miyamgi Yaipanabagi Pandamda Paikaliba Skim Singbu Miyamda Kanganabagi Pandamda Pangthokiba Thoramba Adugi Sarukamba Oina PMBUY Ge Makada Gas Connection CMISD Card Labor Card All as Pension Card Widow Card Sing Beneficiary Sing Yanthoki Impal Ge Singzamai Chinga Mathakta Laiba Relief Center for the Welfare of Differently Able Persons Manipur Ribs Hospital Impal Ge Department of Community Medicine ka Khusamnaduna Bharat Sarkar ke Ministry of Social Justice and Empowerment ke Department of Person with Disabilities ke Biyang Makada Nomage Oiba Awareness Generation and Publicity Scheme ge Oiba Pre-Medical Camp amang ngase Kangpopi District ke Manung Chamba Kangsup Tuikont Village KTYO da Pangthokre Kemasida Maru Aina Pediatric General Medicine Skins Community Medicine, Gynecology na singba anaba kaya layang bagi kudung sabab piki. Punna tungan ba department ke upon ba Dr. Taruk, Lab Technician, Paramedical Staff kaya galuna na Relief Center ge thomi kaya na sarugyaduna pangtuki ba aduda khul kaya dagi lakpa miyoy chamaga niputare na ana layang ge kudung sabab piki. Free medical camp aduda lemna hidar lang tak pi bagi matakta glucose amasung blood test sutoki. Kaksing District ki Manung Channa Ladiba Wangu Sanangkonge Hiram Makha Local Amasung Sabam Local Singda Ising Pinanabagidamata Wangu Sanangkong River Live Irrigation RLI Scheme Ase Matho Tauhanaba Honabi Haina Longmi Singna Manipur Government Apple Tauragle Ngasi Paumi Singa Lomi Singaluinana Sizinaba Yadaduna Wangu Sandangkong ka awang lekay da Ladiba RLI Scheme adu punna yang seminar rabatungda Wangu Gram Panchayat ke member oiba Laisram Devena Pangmising da Haikibada Kaksang District ke Suguno Assembly Constituency ke manung da Ladiba Wangu Hairiba Lamdam Asi Kumbikale Naidana Ising adumak watana Panglibang Manipur Turenge Paringda Kundariba Kolne
Kunasida matam amada Manipur government ke amai department ke makada RLI scheme sing sembiduna Manipur turengi ising chingkhalaga lawisingda lawusingu tawbada mateng pangduna lagle double cropping tawkhrabatungda mana masing makal kya thaduna lawisingna magi imang manungge sel thungge phibam phagat hambada tengbangduna lagnaribane Wangu sangdang kong ka RLI scheme asina hidam makha local amasung sabam local da low hectares ani rompe ising phangan bangam libani adubo chahi mari manga asigi mamang dadi mapam asida khilamba electric motor ge pump ama leramba adu yadaduna semgane haiduna pukhat khebadagi ngasai phawba pubiraktre diesel na salaiba horsepower kumanga ge ama leiriba adusu yakhidaduna leire maram kaya asina low singu tawsaraga imong puzaramba lomi kayadadi kumginong laktrabade low pamba ngamdabagi phibam amada chahi mari manga asida asumna lagle sahi kara asida kumginong laktrabade low panba yadabagi phibam amada lakpa asina mapam aduge miyamge semilanda awaba kaya mayongna bahuragle Ngasi Manipur paliba lengak asina lomi singe awaba kaya asi ubiraga wangu sandangkong ka RLI scheme asida electric su sang naina pangan binaba electric motor na salaiba water pump ama atuba matamda thambiu amasung pump aduda electric mai pinada bagidamagta mafam aduda yadaduna leiriba transformer asisu atuba matamda samjam biduna lomi singe awaba kohan binaba Manipur lengake Chief Minister Birengi Puning Chinchilakle Taksing district ki wang sandang kong allied river lip irrigation wakse ni masi sahi kya mamang dagi functional oidana masi awara pa kya lay bedagi lamdam sigi hiramaka lokol Taksing district ki wang GP ki manung chanba hiramaka lokol amasung sabun lokong lo parisani mukta hing pibang anggoda ba mafam masi kenen paka kenen sembi da ba amasung matam gasuna ba 24-hour electric ki khudong jaba phangaga su transformer na singba electric motor na singba leitabana lamdam sigi Longi sing kunginong lakpada depend tawduna law uduna lamdam sigi longi sing awaba matam kaya mamang digi sai kaya mamang digi masi mayok na dun lagi Moibung khongba ibungo koba wangu sanang khongge lomi amana pangmi sangda pongdorakpada wangu sanang khongge RLI scheme asina hiram makha local amasung sabam local da low hectares anirom da ising pinana bagidamagta Paka Konglam Kenen Matek Karakak Sambiram ke Madusu Matam Kuirabana Loina Amang Ata Tokibana Lomi Singna Lanai Oina Pump Waisatuna Wana Ising Chinkat Padasu Iching Yohoning Liba Mapam Yobangamdre Manipulengak Asina Atuba Matamda Local Sing Asigi Ising Piba Yagataba Sumdagi kilometer homlom tamak sangba khonglam kenent asisu paka oina ningtina sangat piraba aduga electric motor ge pump ama mafam asida pibiduna sotaraba lomi sing asibo makeup thohan bio haina game ke puning sinsilake Hariba injilsina phajana function to honbiba taragadi lo parichani mukse khoigi hiramaka lokon chabam lokon masigi lokon singsi loina ayam kana ba phangani na Thajari adu hauki basa hida ikang thokbada injilsina ahing nungthin nungdang naidana lamui barja ikhoina diesel thau leiraga ising singjarga lo panjakibani masi haujikde monda lupa 70 ta pire diesel liter da lupa 100 pire adu lamui barja ikhoina thau leiraga thabak asi thobung ngamjadre aduna masi Hojik panbiri ba sarkar na punging jingsin biraga electric motor bibi ho transformer ya dabse sembi ho kenel si paka kenel uthon bi ho hana lamui barja amoina khoi sarkar punging jingsin jari Jiribam district amadi Perzon district asigi yamna maru oiba lambi amasu oiriba jiri tipaimok lambi asi chaye kuntradom hena semdana Leiribasi Barak Brothers Union Jiribamna lagliba March ki tang kuntra phawgi manungda sembitrabade Jiribam amadi Perzon district asida leiriba CHO amadi miyamga khusamnaraga akanba khongjang sangsalagade haina laukthokki baga mari leinana ngase Barak Sarkan dalaiba Netaji High Skunda miyamgi oiba mifam ama phamduna GSA for construction of ZT Road Kawa Committee ama semkre Masida punna member tara marina Sabah Committee asida chairman oina Wai Sanjoy amadi General Secretary na
Biramohon oina khanki Mifam asida ZDO HSA BBU AMSU amasung AMBSU na chingba lupsing na saruyake Nauna Kalaba Biramohana Haikibada JT Road Asi Jiribangi Barak Circle Amadi Perzon District Yamna Maru Eba Lambi Asi Barak Circle Ladyba Barak Brother Union BBU na Lokiba Warep Haibadi Chaliba March ke Tang Kuntra Phawgi Manungda Thabak Hobidragade Jirba Miam Amadi Perzon District Miam ga Khusam Naraga Akanba Khongjang Changsa Lagane Haina Lauthokiba Adubo Sawatpa Oina Mari Lainaba Authority na Atuba Matamda Thabak Oina Onthokpinaba Appeal Tawzari Masida Karigumba Tobiraktragade Akanba Hingsa Yawba Thabak Phawba Tawrakani Haina Pawgi Mifam asida Phongdarke Mumbai ki Vikhorli area da Air Force bus ama accident thokpadagi mioi manga aso opan nangkre thodok adu ngasin nungtin thokibade police official amana haibada gari aduda asoiba khara leide haiduna gari adu khangkhang khambadagi thokibane haide bus aduda passenger kunmari tonglakibane haide Deputy Commissioner of Police John Sabina haikibada gari adu technically yaraktabadagi driver aduna emergency brake phawadagi accident adu thokibane haiki Human Rights Khongang nabagi matangda MOS Holmes G Krishna Redina Congress Party bu hunduna ngangkre Lok Sabha da Congress MP Anumullah Rebat Redina Hanglapa Wangi Pakum Oina Krishna Redina Haikibada Haukiba Sahi Taragi Manungda Modi government Tokai Taniban Singhi case Yangsin Naba Tubada Tabak locally Modi government na Arun Atub Amatathande Minister Ge Pakum Aduda Pendabadagi Chahi Asigi January Ge Tangkudaru Pawada Tokibasing in detail Oiba report Ama Pinaba Congress Ge Anumullah Rebatna Kanatak Sakni Hairi Maduda Ministry na Congress ta Tada Amadi Misha Ek Panduna Etek Sathaki Hairi Hausik Sanabagi Pauda District Sport Association DSA Kaksingna Sinduna Taramapan Suba Khetrimayom Lehau Devi Ningsing Super Division League 2021 ge ngasi sanikeba match singda Sana Athletes Organization Sau Kaksing Wari amasung United Brothers Sporting Association Apsa Mantak Ani Mai Pakre Tim Nipana Sarugyaduna Chathagadariba tournament asige Om Suba match oina ngasi sanikeba match ta Sau Kaksing Warina LYA Wangubo Panjan Ahumani Damai Thiba PK Saugi Panjan Singh Adu W Sumandana Niputari Suba Minita Panjan Ama M Minaketana Yankai Suba Minita Panjan Ama Amasung P Avinasna Yankai Taruk Suba Minita Panjan Amachan K Mighty Horaba LYA Wanguge Panjan Ani Aduna KH Yai Phabana Kunmanga Suba Minita Panjan Ama Amasung W Yai Phabana Nipunitoi Suba Minita Panjan Amachan K Saukak Singhe M Jitenbo and Sporting Bihavi Gidamak Center Referee CS Samson na yellow card book okay. Tournament asigi mari suba match oina ngasi sanikiba match the United Brothers Sporting Association Apsa Mantak na Social Welfare Club SWC Waikhongbo Panjan mari shune da baitiba bikre. Apsa ge Panjan Singh adu ngamnairil komna kunsuba Kuntrani Pan Suba amasung Yankai Matui Suba minute singda Thangna na Panjan Ahum Chanki Amti Nasir Huishena Humbota Matui Suba minute Panjan Amachanki match aduke center referee TS Arun Kumana Apsage Ngamilant amasung Ngamnaidil Kombo Mathangsina Nipumanga amasung Humpumdoi Suba minute singda Unsporting Behavior ge Damakta yellow card changbut lauki Tournament asigi mga suba amasung taruk suba match tha asigi tang tarani panasanagani mga suba match oina SWC karak amasung SRDC kakseng anina nungtingi pung tarani toiga minute tara mga da aduga JA kakseng amasung aksa kakseng kunau anina nungtingi pung aniga minute tara mga da sanaragani hairi All Irengban Football Association IFA Irengban Sinduna Irengban ge playground Chatariba Port A Case Prize 7A side state Village Open Football Tournament 2021 ge ngasi sanakeba match ani ge ahanba ground da Lamsingba FC kadakna Lamjau FC bo panjan mga amada mai thiba pikre
lamjingba FC karak ke panjin sing adu Resi Rajna match ke minute 9 achokna minute 12 Vidyakantana minute 13 Anilna first half loibage minute kunga additional minute ama amadi Dayanandana minute kumathoi satpada sanki lamjau FC gi panjant ama aduna Dilakumana match ke minute kunithu satpada chankibani ngasi anichuba match na Tentha FC amadi SMDC Sorana sanakibada Tentha FC na SMDC Sorabo panjan ani amada thoiki Tentha FC gi panjan animal TS Sankarna minute taramari amadi taramapan aduga SMDC ke panjanduna MD Razasna match ke minute tarataruk sapada sanki Hauzik arabada maru eba pau amon episode Potok hena marang kaina potok tuna mi pantang dana hinbang ngamna bohana se haina Chief Minister MP na haikre World class cardiology camp among us pangthokre Wangu Samdangkong River Leaf Irrigation Scheme Matho Tohambina Balongi Singna Lenga Apel Torakle Lunana Sena Atlas Organization Amasung Apsa Mata Mai Pakre Image PAODAM Wasigi Matang Sidaloijere Ming Tabidi Basumbo Amukahana Kurumjeri